Kurumzari, Miang Tabiribis Mutaram Uchari, Nasimaru Bapauda, Lyric Tamada Mipal Tang, the Manipurama or Henana Jing Tampuna Honamina Bachangi Hana Education Minister M. Okendrona Fundokre. Sarkar Yanakiba Wafam Juntara Mari Fabu Manunda Tabato Tokrabadi, Juntara Mangadagi, Jingi High Secondary School Sing Tinjilagani Hana at Sumna Fundokre. Amadi Basai Tawibana Ahanba case Jatra Singha Memorial Veteran Football Tournament ke Mapu Oikre. Mapung Pau Pizari Lyric Tambada Mipal Tangdaba Manipur Ama Ohensi Harbadi Tampak Hutanatara Chingtam Anima Pun Honamina Bachangi Hana Education Minister M. Okendrona Tadubi Block Manung Channel Laiba Bendra Mainda Residential School Hantopagi Thromda Fundokre Mana Makata na Hakibada District Mapal Asida SSA Gimakada Residential School Mapan Kasturba Gandhi Balika Vidyalaya Gi Oina School Taramathoi Pun School Kunlei Mahirui Chama Chama Oiba School Sing Asida Class 9 Amadi Chen Gitakta Sarkar na Hapchin Nabakan Honari Senapati District Chakot Maikeda Kumang Chokshilaliba Asi Miyamna Afaba Mihut Tagat Panani Mahi Masinda Akanaba Miyang Tamduna Chingtam Kaidana Honariba Asida Pumna Mating Pangbiu District Asida Hangdoliba School Asina Afaba Mahiri Kya Putopang Ngani Habagi Tazabalay Atubama Tamdama Pam Asida Solar Power Plant Ama Tamnagani School Asigi Ground Amadi Lambi Asisu Siamna Bahonagani Haiki Lyric Tambada Mipal Tangdaba Manipuramo NC Habese Impal ki Sword and Actor Manipur capital of Impal the Nataba, district headquarters the Nataba, educationally very good with Zagas in the Gisulebi Balamansina, Honor Minasi, Hazabatambu, the Sarkas, local labor tabak sing say, but they Pangu, Hajaningi, Karigumba India go Mengis and a Taptanagasu, a coiner, established the whatever school could simadi, Tangai for the Nekwe class 9, 10, Tamdama Torang Paikali, but the Mama of Barbasina, so Tamgurus Hatra Sati Signa. You have the Wakalwada of education. Hanaba Honabu have Wapam, a Sigin Wairaba, Sulabe no real pension Sigi Kudom Javalo Jaraga, Tamjari. Service Siksha Avian SSA State Mission Authority Manipur Sindra Pangtopa School Hangtokwi Taramadada Rural Development and Panchayati Raski Minister Francis Ngajokpa Higher Education Ge Commissioner P. Wi-Fi Education SK Secretary S. Dilip Senapati Ge DC Jacinta Lazaras District Asigi Block Level Officer Singh SSA Ge Engineer Singh Yauna Mari Renable Official Kyana Sarvyakiba Taramadada Kunja Singda Kudolpot Kaya PK Education SK Secretary S. Dilipna Mahima Singtina Haydanaba remote area the Ladybab Miamda Education Bu Mangal Pina Nava Sarkar Asina Yamnakan Honari Haiki Minister Francis Ngajokpana Lamdam Asomda Residential School Ama Sakana Tamba Haibasi Afabakong Tangni Masina Afaba Mairi Sing Putopada Chowna Mateng Panglagani Mana Makataruduna Maram Palel Gilambi Asi Huziki Oina Double Lane Oire Matang Chahigi Manunda Mapam Asida Mai Fangalagani Haiki Electrification ki Honorable Chief Minister na haibesina by next year kun kuting se loy na electrify tawni haibtu magi commitment ni mana chief mana incha su pungne ama ani subna aikoi electrification toba sida on priority kunna chawba su loy na electrify tawni census villages asida lopukda khunna ma laiba yumna ma laiba sida ma laiba ni laiba adu haiganu khunna chaw du census village electrified tawni haina honorable chief minister na by 2015 da complete to the yade 16 da complete to the yade haina ma ki commitment ama lairi Manipur Sarkar Amadi All Tribal Students Union Manipur at Sunga Mamang Chahigi October Kunithoy de Yanaki Wafam Singh Laliba Juntara Marifa Women that Tabato Untok Trabadi Union Asina Matangi Juntara Mangadagi Hauna Manipuri Chingi District Singda Ladiba High Secondary Kudimak Tingjin Bagi Kongjang Silagani Nasi Nagaram Daleba Union Asigi Officer Paumi Singa Unaba Mada Union ki President Muan Tombing na Fundokibada at Sumna Cell Tribe ki Commissioner Matamnaba Chingi High Secondary School Singi Contract Lecturer Chatrek Manga Regular Tahanba Education SK Additional Director Hilsta Sakti Piba Legislative Assembly da Tribal Singi Kota Amadi Janims da Tabak Chambagi Matang da Sarkar ga Yanakiba du Tabak to Ontopina Fundoki Hariba Davi Singh Asi Tabak to Ontok Nanaba Ultimatum Oina Fundopani Union na Lauriba Warib Asi found with a positive response Trabadi Manipur the Paikaliba National Project Singsu Anishiba Tankaki Oina Tabak Tingjunbagi Kongjang Sigani Haiki. With a high expectation, we pursued to the students who pass out class 10
When they go for admission, no teachers are there. It is really sad. It has saddened every tribal for neglecting our rights. And besides, we appeal to all the principals who are in the hills to cooperate and close down right from Monday, indefinite closure of all the higher secondary schools. And if the government doesn't listen to our demands and pay attention to it, we'll resort to other forms of agitation. And that will be announced in the due course of time in consultation with all the hill-based student organizations. June Tara Nipanda Pangtoko Riba Taramari Suba, the Great June Uprising Day and Unity Day Tarungi Mangwanana, Kekurupaki Akoipagi Fibam, Tarutanana Tamnanaba, Kangai Park Students Association, KSA na Lamtu Sendokre, KSA ki President Lakshmana Luchingduna Chatakiba Lamtu Sendopa Aduda, Association ki member Kaya Susayaki, President Lakshmana Lebaki Damak Tawai Katkraba Atoba Atobi Singu Ikai Kumnabu Utpagi Taramda, Miamna Lakpada Kudongcha Naba Lamtu Sendopani, Haina, Haiki. लाइव अखोगी तरामरी सुबा अखोगी अखोगी मयामगी द ग्रेट जून अपराइजिंग एंड यूनिटी डे सिगी अखोगी मरी लेना जोना अखोई बासिदा सिंगखोई थबक थरम थबक Number 1 feeder na konba mongsangay dagi ningthemsa karong fawpada semjin sajin gada balay bamaramna taramatoy KV number 1 feeder taramatoy KV MU feeder taramatoy KV Kanchipur feeder taramatoy KV Harangoy Thong feeder gi mafam singda hayeng tang taramari gi ayupung nipan dagi pung mari fawba may fangloy haina MS PDCL gi IED 1 gi Deputy General Manager T Ibocho wasingana thatok pachero amana khangalagli pawi marathana temba break amata ISTV Network na Sine Directors Guild Manipur ga khusam laduna pangtholiba national amadi international gi thakta saruk yaruraba short film amadi documentary film festival gi mapani chanba numita filmmaker Subhas igi The Sun is Still Not Setting haba film asi utkani miyamna ISTV sangai channel da numidang pung 3:13 amadi pung 10:13 chapada uba fangani program asi hayang ayu pung mapan amadi nungthil pung anida hariba channel asimaktada rapid telecast oina sandokani Amaromda America da chathariba Copa Cup ki match sing ISTV Live 2 channel da miyamna yengba fangbigani Babina Diagnostic na Integra Ventures Guwahati ga khusamna duna hospital accreditation gi matang da nomugi aba awareness program ama classic hotel da pangtokre taromasida National Accreditation Board of Hospital gi CEO Dr. KK Kara Dr. Srinivas Alexander Thomas Susaryaki Babina Diagnostic ki Managing Director Dr. Davalina Afaba Health Service ama pibada masakhangba accreditation ama piba habisi tangai fade laboratory da piriba sigumba hospital da su piba habisi yamna tangai fade high K CEO Dr. KK Karana health sector da hospital amadi Anaba miyoi singi marakta afaba mari leiraba matamda afaba hakshel lakpak namgani private sector amadi government sector ga khenaba yamna lei afaba service ama pibada maduma sakhangbiba ama changi haiki in a hospital number of departments are there, number of different their competencies, the skills, trainings levels are different, the support services all has to work together in a coordinated way. And so much advancement, rapid advancement in technology, so many new instruments, even devices are coming so fast, and everyone has to keep updated and get full training and skills for use of those technologies and devices, and be prescribed as per current whatever has been advancement in the medicine. Nongpok lengak apun manubiluk kurai panagi member singa kurai ge akoiba amadi sajiwa gate fawbada leriba restaurant singi mapu singa punna famina duna mawong maril tadaba hangoiningai oiba restaurant sing jun kuntaru fawgi manungda semdok laga hang bahaina yanakre karigumba semdok taba restaurant sing matam chupagi oina thingjin bahaina su lepnare makata na Imphal East ki mafam singda leriba restaurant sing check tawduna niyom chumna hanganana bahonagani haidi
Langol Tarung Village Authority na sinduna Tarung Khulgi Class 10 amadi 12 pass tawraba mahiroi gold medal fanglakraba amadi PhD fanglakraba sing Tarung Community Hall da taram okre Tharomasida Tamelong Kendra gi MLA Janhem Dungpan Mai Ward number 1 gi Councillor S Binarani Village gi Chairman Maisongpu Pan Maisusarya ke MLA Jamhem Dung na Mai Pakle Haiduna Penthok Payade Masidagi Hena Miam gi Tungi Damak Yaifana Bohonagadabani Haike Moirang Hanuba Youth Development Club Nasu Handak Haidokiba Class 10 amadi 12 da Mai Paklalaba Mahiri Singh Manama Thumpiduna Ikai Kumnaba Utpagi Thorom Moirang Hanuba Community Hall da Pangtokre Thoromasida Youth Club ki General Secretary S Sanjit Moirang Hanuba Chakhot Khongthang Nupi Luki President L Kadamsu Saruk Yaki Model Club Jinga Makanasu Handak Chahigi Manipur Board amasung CBS in Loba Class 10 amasung 12 examination da Mai Paklalaba Club Asina Konba Mapamgi Mahiri Singh da Manapi Dunapuning Thawakre Ima Yumjau Lairambi Community Hall Jinga Makada Pangtokiba Thorom Asida Vice President Ai Thoiba H Ragu Taxation Gi Superintendent S Indesur Su Saruk Yaki Sengmaijin Gram Panchayat na sinduna Panchayat asina konba handak chahigi Class 10 amadi 12 da mithoi mihelanglaba amadi National Institute of Technology Delhi gi Department of Civil Engineering da pangtokiba Structural Engineering Convention da Experimental Research ki Best Paper Award fanglakraba oinam Roman Babu Meite opagi thorom Sengmaijin maning lekai da pangtokre thorom asida Manipur State Panchayati Parishad ki Advisor Professor N Mahendra Sengmaijin Gram Panchayat ki Pradhan Y Prem Kumar Panchayat Kakching Block की EO Y जाति चौथे सेंगमाइजिन जिला परिषद मेंबर PH थोइथोइ सुसर याकी All Manipur Kidney Transplant Patient Welfare Association asinduna numinini gi Summer Children Art Competition hata kangjebung da pangtokre tongan tongan ba category anida mahiri sina athoi hen tanaki All Manipur Working Journalists Union ge English ni taramanga taratare ke advisors in khan bagaloina na Manipur Press Club ke Management Committee ke member tare su nauna thau punana bakhan khre union ge advisor oina veteran journalist Ningthau Khongjam Tombiras amasung Salam Bharat Bhushan legal advisor oina advocate Chongtham Ngongo bu khan khre Kurai konsam lekai chawkhot khongthang loop amadi nongpok ningol apun banupi loop na pangai gi mafam kaya dagi yungo kaya fagatuna kurai konsam lekai da mai thaduna manghan kre mayai ka bachinja ki mayok ta changsilali ba khongjang asida miamna sogot piu haidi Manipur da inner line permit system chana hanbagi matangda sarkar na lokhalak liba khongthang amadi praja singna kari pamli haibagi matangda Manipur da leriba tonga tonga ballam da khang hairaba miyoi sing amadi rajniti dolgi miyoi kay yauna ISTV network na tangkak homda sandokadori an boy na ngasi ISTV news ki editor in chief Brojendra Ningombana moderator oiduna lam kaya da khang hairaba miyoi sing yauna khanane neba thoram ama network asigi music channel da numidangi pungtare taba matamda sandokadori Kairau Kendra gi manung chanba yaripok lambi da ge tarung fai taba lambi semjinba hokre tarung fai khul gi khulakpa case morungna kilometer anirom sangba khul asi taba lambi asi fatabana khudong chadaba kaya mayong naduna lakli mari lenaba singna yengshin bidana lakiba adu ngasidagi miyoi kharana miyeng changduna semjinba horokpada nungaiba phungdoki ISTV News ki DTP operator amagi lupali sing tara humdoi amadi je chang yawa bag ama ngarang tang tara nithoi gi numidang da ya school da tahobadagi lamdam asigi saknai rabi saisakpi China dol haina khangnabi Premilana khunbadagi ISTV network ta kusinaragle masigi damakta saisakpi China dolbu network asigi maikedagi thagatpa phungdorli Manipur gi High Secondary Lecturer Chamag Huntra gi Senior Scale gi Order Thokadabadu Education Directorate na ayat apan kaya pibadagi chahi manga hena panduna lakpadagi ngasi fawa order thoktana leriba asina lecturer singna penadre haina All Manipur Government High Secondary Lecturer Welfare Association na thadok pachirol amana khangalakli oja singi manungda thabaktagi pothagadabasu yaure tha kharagi mamangda Education Commissioner halaklaga order thoklage haiduna oja singda themduna thamlaklabasu ngasi fawa order thokpidre अथवा मतंदा ऑर्डर असी थोपिनबा मरी लेनबा सिंगी पुगनिंग चिंगसिलगली Taramapan suba chahi chagi mamang amadi taranipan suba chahi chagi matamda North East India da social economic condition karam tarumbagi hingbagi mahauna karamna tawi haibagi matangda dominini ki oiba a historical survey of social economic condition of India before 19th century with special reference to North East India haibahiram da workshop amang asidagi Standard College kombada hokre UGC ki midye makhada college asigi history department asinduna pangthopa workshop hawdopagi tharamda Professor Gangumai Kamai College asigi governing body ki chairman N Lakshman Professor N Joy Kumar
College के principal Dr. S. Ibom Chana Marueba Musing on Saruyaki, Mapaldagi Lakpa Musing Yauna, research scholar Amadi Oja Yauna, Mui Chamakun Susaruyaki, resource person Taramatoina Tonga Tonga Behiram da paper Patoki, Audopagi Toramda, Professor Gangumai Kamena, Taranipan Subachahi Chagi Matamda, Manipur Yauna, Northeast India da socio-economic Fivam Fornaledami, Matamadugi, Oramniba Fivam Gimatanda, Kananaduna, Kanganabo Nava Hibasi, Yamna Afabakongtani, Matamaduda Kari Charami, Karamba Fizet Chakcha, Sanarami, Hibagi Matanga, Nainava Hibasi, Tangai Fadi, Haiki. English knowing historians or soccer historians or colonial period, they don't touch pre-19th century history or no history. And this is what has control of this. Even in the 19th century, no history as such was not written. We have a chronicle, but chronicles are not known. And even the 20th century, or in the back end of the 20th century, many people doubted the authenticity of the Baba. Patsoi Amasung Konthausam Kendra Anigi Lona Badalariba Urembamdagi Tabungkok Tabalambi asi Sembinaba Maike Adumgi Miamna Kendra Anigi Emeleda Haizarabasu Amana Amada Insinaduna Labadagi Ngasi Fawalambi asi Sembidri Masina Maram Oiduna Maike Adumgi Prajasina Awaba Kudung Chadabakaya Mayuknari Kilometer Anirom Sangbalambi Asigi Mapum Kayada Ajobokum Kaya Labadagi Gari Chatok Sasinda Kudung Tiningai Oidi Lekagi Mue Amana Fundropada Lambi asi Fatabadagi Kudung Tiban Nankiba Yaukre Lalibatang Kun Faubi Manunda Lambi Sembi Dabatarabadi Lambi Tingzinduna Kongjung Junction Bahuragan Haina Fundoroli Kendra Aniki Tainapam Habadi Pasoi Kendra Amasung Kontosum Kendra Gi MLA Sarat Pasoi Kendra Gi Koi MLA Mirabai Ani Sida Koi Parza Sing Jalaga Hajar Rabani Lambi Sembi Nabaduna Ado Makoina Hoji Pau Sembi Dre Nabi Sinong Salakotaki di Ku Yoba Zagang Atangare Maruena Satra Nongotagari Kun Gimatakali Saint Joseph Little Flower School Mayam Legre, Haribal Sata Singasiki, Marai Bagasi, a quite among Andrea and Kalikino Habada, Kuyo Bozaga and Yaure Singe, Maramaduna, Marilina Basarkari authorities sing, emilazing, Kwaibum Namakima Pamda, Lambiasi, Yarike, Habadi Matangi, Chande, Masitagina, Mitara, Nipani, Manung the Lambisi Sembio, Natragati Koi, Lekai, Kun, Plop Anazaraga Koi, Lambiasi, Mayam. Satpayadana Habadi Hadrasing, Adagidi my Beijing Chat, but the extent Hokpada Smithimina Yago to Kanava, Koilambi sitting in Jargon. Musalman Singi Ramjan Thagi Mangoina Ngasi Popular Front of India Manipur State na Sinduna Front Nasigi Officer Miokia da Tongan Tongan Bapolam Kaya Yantokre Lilong Irong Sangai Yumfam Amasung Sorana Chungba Mapam that Lady Kwaidagi Hena Sotaraba Imung Sing Kangatuna Yatim Miskin Amadi Lukrabi Sing da Cheng Keji Yankai Tautum Amadi Ade Chanaba Polam Sing Yantoki Heidi Lema Thrift and Credit Cooperative Society na Lamdamasiki Yel Hongidagi Ledak Labag Kutna Saba Handlum Gi Polam Singi Oiba Pangpam Lema Machal Pukai Ngasi Singzamay Waikom Lekai da Hangdokre Society Asigi members Sing na Saba Handlum Gi Polam Singsu Pukai Asida Fangdi Taramaduda Netfi Imphal Branch Ki Branch Manager G Priyopata Sarma Amadi Society Ki President L Jivan Lata Susar Yaki Handakta Education S Department ke Director na High Secondary School Singe admission fee Khangen Hengatpagi Hukum Amathok Kibabu and Tomchok High Secondary School Students Union na Kanayaning Daba Fundoroli Amaromda Chawema High Secondary School Thawbal Nasu Mayri Singe admission fee Hengatpabu Yaning Daba Fundoroli Maraktana Temba break amamu Break Metung Damukana Taram Nochari Lamlai Kendra Manipur People's Party Committee gi mifam pautuna nauna thawpuna na bamyo sinkhankhre committee sigi thawpuga da singi manungda president da NG Bikram amadi general secretary na T Dara oiri World Vision India amasung Manipur Network for Positive Peoples anina sinduna ngasi Children's Consultation Program pangthokre Imphal gi Hotel Nirmala da pangthokiba thoramadu da Social Welfare Department ke Principal Secretary SK Devarman amasung Manipur State AIDS Control Society gi Deputy Director Dr. RK Rosie Susarya ke
HIV ga loinana hingliba angangsingna thengnariba samasya amadi makoida piriba chakthungi matangda punna interaction taunaki Deputy Director Dr. A.K. Rosina angangsinggi phongpham thokpa haksingi matang yauna kari kari kanaba piri habadu sugaina phongdokhi Principal Secretary S.K. Dev Barmana HIV samasya si Manipur khaktagi nate Bharat pumbagi oina mayoknari lamdam asida Manipur State AIDS Control Society na HIV ki lamda thabak tawduna isu kaya mayoknari samasya asi sarkar khatana ngamloi miyamgi mating tangai fadi haiki Amaromda Social Welfare Department na Vocational Training Scheme kaya paikali masida mari lenabasina khudong chaba labiyu haiki Ningthokongda leba Loktak Lift Irrigation Pump House number 1 dagi labukta ising pibagi thabak ngasidagi Industry Minister Govindas Konthojamna hawankre Minister Govindas Konthojamna project asi lorok ani ahumlak lokpa ngamnana ba English machamapan humudra marida Union Minister Bhanu Pratap na sanga khibani pam tare ki manungda hauzik manga yadre masi Chief Minister ga tanaduna loisanana bahonagani number 1 pump asisu Chief Minister amadi mari lenaba Minister dagi ayaba lorba matung mahana sel putholaga semjinmani Laumi singi yenglaga ising leptana thagani hairi MLA Local Area Development Fund dagi Pukhau Naharu Makhale kaida nauna saba multipurpose community hall ngamangasi Manipur Legislative Assembly gi Speaker T.S. Location na sangaduna miyam da kusinakre thoromasida Makeng Dolai Thabi Jilla Parishad Member W Thoibi hana MLA oiramba L Lala amadi Pradhan N Bimota Susaryaki sangabagi tharomga mari lenana Speaker T.S. Location na state asigi danatana lekai asigi chakwa tharamgi thabak thorom sing pakhalakpada apanba ayetpa PB bagi mahuta aikoi punna thabak tongminaduna chakwa samasama ohenana bahona minasi haiba wafam sing phongdoki ISTV na industry partner ama oiraga Dhanamanjuri Community College da hangdokadariba television and media production technology gi diploma course chahi asigi August amadagi hauragani UGC gi makada hangdokadariba course asi mai pakna implement tawnabagi damak Board of Studies ama College asigi Nodal Officer Dr. M.D. Rahisuddin Sheikh na chair lagduna semkre industry partner ama oiriba ISTV gi P. Prafulona board asigi vice chairman atai members singda hanagi Durdarshan amadi radio gi director oiramba Sagolsem Indra Kumar amadi filmmaker Oroman Yauri film amadi television media da career ama oina semganingba amadi thabak tawningba naha singna technology asida mahiroi yangkhaida training pigani hairi National Program for Blindness Thawalna District Health Society Thawal amasung Sija Hospital and Research Institute Langol ka kusamnaduna ngaudong laibra haina yengbagi kem ama Primary Health Center Thawal laisang themda pangtokre punamyoi chani yengbada myoy yangkai ngaudong gi operation tawba tangai fadaba thengnaki makoi yangkai asi tha asigi kumangada Sija Hospital da lemna operation tawgani hairi Ekhoyi yafa lamjing lupna sinduna hianglam amasung wabagai kendra ani gi manung dalaiba high school singi kumsi chahi gi board na loba class 10 examination da tarawum doi suba amasung kun suba position tarakraba case Johnson amasung Karam Birmal opagi tharoma ma wabagai lamkhai bazar da laiba amutobi Divine Life English School da pangtokre tharoma sida hianglam kendra gi MLA elambam duijamani wabagai kendra gi MLA Fazur Rahim ekhoi gi yafa lamjing lup ki president Dr. Elambam Iboyama susar yaki Salai apoi manupi lamjing lob singjamai chunga makhana patsoi nambol ulongnu chungbada leiba restaurant singda drive chathabada ulogi restaurant amada leramba nupa nupi ani drive lakle habadagi mobile amadi khawnu chungba hondok lamnaga chenkibadagi lupna nupa adu kauduna wakhal taminakre lupki luchungbi amana nauriba naha singna restaurant ta changdaraba miyam pumna mangna honamnasi government asu hiram asida biyeng changduna pamdaba thodok wathok sing thoktana bahona view hairi Samurau Naga Panchayat Ward Number 6 के काउंसिलर एस हेमावती अमसुंग वार्ड नंबर 7 के काउंसिलर नावरेम इंद्रा इंडियन नेशनल कांग्रेस की मेंबरशिप तगी तांतोखरे मखोइना पार्टी की मायोक्ता थबक तौबगी दमक तांतोखिबनी हारी हौजिक सानबगी पाव ngasi sanabagi pauda Basai Thangwebana FC Imphal Mayai Koibibu Maithiba Piduna Ahanba Case Jatra Singha Memorial Veteran Football Tournament ki winner oikre Sekmai Kangjebung Youth Club na Sinduna Club asigi ground da team taramatoina group mari thok na khaidokuna chathariba first KS Jatra Singha Memorial Veteran Football Tournament ngasi loisinkhre loisinbagi tharomda Saikot Kendra gi MLA TN Haukip Sekmai Kendra gi MLA Case Devendro Sekmai Kangjebung Youth Club ke President Case Charan amadi Manipur State Cooperative Bank ke President Case
खंबसु सरुक याखि टूर्नामेंट असigi ngasi sanakhiba aroiba match da Basai Thamoi Bana FC Imphal Mayai Koibibu penalty da maithiba piduna tournament asigi winner oikibani team animangna apiba matamda goal amata chanaba ngamdabadagi kick from penalty mark na decide tawbada Basai Thamoi Bana FC Imphal Mayai Koibibu goal mari ahumda maithiba pikibani winner oiraba team da lupa lising kuntra amadi runners up taraba team da lupa lising kun piki tournament asigi best discipline team na SVFC team B Sekmai na takre best scorer gi manana Amofa Moirangi Hemona best goalkeeper FC Imphal gi Ranjit na best player amadi man of the match gi manada Basai Thamoi Ban gi Rajen Khangan bana takre best defender amadi best midfielder na Basai Thamoi Ban gi Bhupen amadi FVFC team A Sekmai gi Tiken na takre Kundaba Asisa Asisu Nasigi Kibo Tundi Thongju Kendra Kangkhuna Sagolban Kendra Kangkhun Pumai Thiba Piduna Mangsa Tabam Iboyama Madi Punyabati Memorial League Cum Knockout Kendra West Kang Tournament ki semi final changkre Manipur gi Nat ki oiba masana ma oiba Kang Yokhana bagi pandam da Brazanat Kang Association Sagolban Nepra Major Mamang Lekai na Sinduna Association asigi Kang Sangda Kangkhut taram doina group mari thongna khaidotuna chathariba Mangsa Tabam Iboyama Madi Punyabati Memorial League Cum Knockout Kendra West Kang Tournament ki ngasi sanaki bani suba quarter final match da Thongju Kendra Kangkhuna Sagoban Kendra Kangkhut pu Panjal Taramapan Taranipal Kaptuna Maithiba Pikibani Hayang ahum suba quarter final match da Kaisamthong Kendra Kangkhut amadi Nambol Kendra Kangkhut ka sanagani District Youth Affairs and Sports Officer Imphal East na Sinduna Kumal Lampak Football Practice Field da Nupi Machagi Team Mari amadi Nupa Machagi Team Kuntaruk na saruk yaduna ngasidagi district level Subroto Mukherjee Football Tournament haukre hautopugi tharomda DYASO Imphal East ki NG Motilal DYASO Imphal East ki S Nirmalata Directorate of Youth Affairs and Sports ki Store Officer KS Santikumar na Thoromapu Singoi ki tonga ba Imphal East District ki represent toriba school sina Mars Pass Chatki Nupi Machagi ngasi sanakiba ahanba match da KB High School na Andro High School bu Panjal ama sinoda maithiba piduna final changkre KB gi mai papagi goal adu Y Keranbalana chankhe ani suba match ki sanakiba da Poiro Khongjel High School na Lamlai High School bu goal taruk sinoda maithiba piduna final changkre hayeng nutil pung ani tabada final sanargani RFC Team A amadi Team B Khamnam Lerak First State Level 7A Side Men's Open Football Tournament ki semi-final changkre Kasa Road Athletic Union Kraw Khamnam Bazar na Sinduna Union asigi hockey ground da team tara mangana group mari thok na khaidokuna chathariba First State Level 7A Side Men's Open Football Tournament ki ngasi sanakiba umsuba quarter final match da RFC Team B Khamnam Lerak na CRFC Ramji Khulbu goal ani sinoda amadi marisuba aroiba quarter final match da RFC Team A Khamnam Lerak na MIS Patsobu goal oh mani da maithiba piduna semi final changkibani Taramathorak Shiba Bisnupur District Level Thangta Championship ngasidagi Moirang Okshongbungi Thoibi Thangta amadi Cultural Association gi auditorium da pangthokre Thoibi Thangta Cultural Association Moirang amadi Bisnupur District Huyan Lalong Thangta Association na punna sinduna pangtholiba championship asida Thangta Federation of India gi President S Prem Kumar na hodoke thorom asida Moirang Municipal Council gi Vice Chairperson amadi Councillor sing susaruk yaki Imphal West District amadi East District Football Association gi Interclub Player Transfer tha asigi tang mapandagi haukibaga loinana ngasi mangani chenba numita Imphal West District ki oina sanaroi taratarung Interclub Player Transfer apply tauki hauzik fawbada Interclub Player Transfer apply sanaroi Humbutra Mari Sukre Amaromda Imphal East District ki oina ngasi mangani chenba numita Amateur Player Nipan apply taukibaga loinana apply taukiba sanaroi humpu manga Sukre ngasi nomugi ba inga sai pau pizari ICA lamfe patagi phangba pau metung ina ngasi gi khwaidagi saba si degree Celsius kuripan 10 ni khwaidagi ingbana degree Celsius kuma thoini nungsite yaw ba isimali chang ayukta chada marfudra nipan nungthildana chada humbudrani nungjugi chang millimeter 10 marini loisla kodamro ba pau mukhana pizari Lairik tambada mipal tangdaba Manipur ama ohenana ba ching tampunna honamina bachangi hana Education Minister M Okendrona phungdokre
सरकार का यानखिबा वाफम जून 13 फाउबगी मनुंगदा थबक तो ओंथोक्ट्रबदि जून 15 दगी चिंगी हाई सेकेंडरी स्कूल सिंग थिंगजिलगनी हाइना अदसुमना फोंदोक्रे अमदि बसाई थंगवेबना अहानबा केस जत्रा सिंह मेमोरियल वेटरन फुटबॉल टूर्नामेंट की मपू ओइख्रे ngasi ISTV ni pijaba pau mata su sinjari ming da biru singbo mukana khurumjari